ꯁꯦ ꯆꯠꯕ ꯍꯥꯏ ꯈꯨꯡꯒꯥꯎ ꯉꯁꯤ ꯁꯨꯈ꯭ꯔꯦ ꯍꯥꯏꯅ ꯀꯧꯕ ꯃꯌꯥꯝ ꯍꯩꯒ꯭ꯔꯨ ꯃꯆꯥ ꯍꯟꯗꯣꯔꯦ ꯂꯣꯏꯁꯤꯟꯅ ꯂꯣꯏꯔꯦ ꯄꯨꯡ 3 ꯇꯥꯗ ꯃꯤꯅꯤꯠ 15 ꯋꯥꯠꯂꯤ ꯑꯩꯅ ꯃꯁꯝꯁꯦ ꯊꯥꯡꯒꯠꯄꯤꯔꯤꯅꯦ ꯃꯌꯥꯝ ꯃꯣꯏ ꯍꯧꯖꯤꯛ ꯍꯟꯗꯣꯔꯦꯕꯀꯣ ꯍꯜꯂꯣ ꯃꯌꯥꯝ ꯕꯣꯕꯣꯛꯅ ꯄꯝꯕꯒꯁꯦ ꯕꯣꯕꯣꯛꯁꯦ ꯄꯝꯕ ꯋꯥꯔꯦ ꯃꯌꯥꯝ ꯉꯔꯥꯡ ꯑꯦꯝꯕꯁꯦꯁꯦ ꯉꯔꯥꯡ ꯑꯦꯝ ꯕꯖꯥꯔꯗꯩ ꯂꯩꯔꯛꯄ ꯗ꯭ꯔꯦꯁꯇꯨꯅꯤ ꯃꯉꯣꯟꯗ ꯐꯖꯕꯅꯤ ꯃꯥ ꯍꯔꯥꯎ ꯑꯣꯟꯗꯅꯤ ꯗꯣꯝ ꯇꯥꯅꯤ ꯑꯩ ꯌꯥꯝ ꯉꯝꯃꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯔꯥꯡꯒꯤ ꯗ꯭ꯔꯦꯁ ꯑꯃꯈꯛꯅꯦ ꯈꯤꯇꯪ ꯆꯤꯟꯕ ꯍꯟꯗꯣꯛꯀꯗꯕ ꯂꯩꯌꯦ ꯑꯗꯨꯒ ꯑꯊꯣꯏꯕꯁꯨ ꯁ꯭ꯀꯨꯜꯗꯩ ꯄꯨꯔꯛꯇꯣꯏꯕ ꯑꯗꯨꯒ ꯃꯥꯁꯨ ꯁꯨꯝ ꯄꯨꯔ ꯆꯠꯂꯕ ꯑꯣꯟꯗꯅꯤ ꯗꯣꯝ ꯇꯥꯅꯤ ꯁꯤ ꯑꯩꯌꯥ ꯁꯤ ꯃꯌꯥꯝꯁꯦ ꯃꯉꯣꯟꯗ ꯐꯖꯕꯗꯣ ꯏꯃꯥ ꯇꯣꯆꯥ ꯃꯅꯥꯛꯇ ꯂꯥꯛꯏꯔꯣ ꯂꯥꯛꯑꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯀꯥꯏ ꯈꯟꯖꯄꯣꯟꯗꯦ ꯃꯥꯅꯅꯦ ꯅꯨꯡꯁꯤꯕꯁꯤꯒ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯅꯝꯕ ꯍꯥꯏ ꯇꯧꯊꯣꯛꯈ꯭ꯔ ꯃꯃꯥꯏ ꯁꯨꯞꯄꯅ ꯂꯣꯏꯔꯦ ꯅꯨꯡꯁꯥ ꯍꯣꯏꯗꯨꯒ ꯑꯗ ꯎꯔꯨꯝꯗ ꯆꯠꯁꯤ ꯎꯔꯨꯝꯗ ꯑꯝꯇ ꯀꯥꯞꯄꯨꯁꯤ ꯀꯣ ꯅꯣꯛꯈꯤꯗ꯭ꯔꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯕꯅ ꯅꯣꯛꯈꯤꯗ꯭ꯔꯦ ꯉꯔꯥꯡꯒꯤ ꯗ꯭ꯔꯦꯁꯁꯦ ꯃꯤ ꯄꯛꯆꯗ꯭ꯔꯁꯦ ꯌꯦꯡꯁꯦ ꯄꯛꯆꯕꯅꯤ ꯀꯥꯏꯗ ꯂꯩꯔꯛꯏꯕ ꯅꯪꯅ ꯏꯟꯇꯔꯚꯤꯌꯨ ꯂꯧꯕꯤꯔꯣ ꯀꯥꯏꯗ ꯂꯩꯔꯛꯏꯅꯣ ꯑꯦꯝ ꯕꯖꯥꯔꯗꯒꯤ ꯂꯧꯕꯗꯣ ꯍꯥꯏꯅ ꯐꯣꯟ ꯄꯥꯏꯅꯤꯡꯉꯦ ꯑꯗꯨꯗꯣ ꯀꯩꯅꯣꯁꯦ ꯀꯃꯥꯏꯅ ꯇꯧ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯣꯛꯑꯒꯦ ꯑꯊꯣꯏꯕ ꯂꯧꯕ ꯃꯇꯝ ꯊꯦꯡꯉꯦ ꯋꯥꯔꯦ ꯍꯩꯒ꯭ꯔꯨ ꯃꯆꯥ ꯌꯦꯡꯗꯨ ꯁꯤ ꯂꯥꯛꯏꯁꯦ ꯀꯃꯂꯥ ꯃꯥꯟꯕꯔꯥ ꯅꯃꯥ ꯃꯥꯟꯕꯔꯥ ꯀꯅꯥ ꯃꯥꯜꯂꯤ ꯌꯦꯡꯉꯨ ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯂꯩꯕꯤꯗꯣꯏꯅꯣ ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯄꯨꯔꯤꯁꯦ ꯂꯩꯕꯤꯔꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯆꯠꯂꯁꯤ ꯁ꯭ꯋꯥꯏꯁꯦꯗꯤ ꯉꯧꯊꯣꯛꯑꯦ ꯐꯖꯔꯦ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯃꯌꯥꯝ ꯑꯦꯝ ꯕꯖꯥꯔ ꯌꯧꯔꯦ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯐꯤꯁꯤꯡꯁꯦ ꯅꯍꯥꯟꯒꯤ ꯃꯃꯥꯡꯒꯤꯗꯨꯒꯗꯤꯅꯦ ꯑꯩꯈꯣꯏ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯛꯇ꯭ꯔꯦ ꯑꯃ ꯌꯦꯡꯕꯗ ꯑꯗꯣ ꯍꯟꯗꯣꯛꯄ ꯂꯥꯛꯏꯅꯦꯕ ꯍꯟꯗꯣꯛꯑꯒ ꯑꯗꯒꯤ ꯑꯁꯤ ꯑꯣꯏꯅ ꯂꯧꯒꯦ ꯐꯤꯁꯨ ꯌꯥꯝ ꯐꯩꯌꯦꯕ ꯃꯣꯟ ꯂꯥꯎꯔꯗꯅ ꯄꯨꯔꯥ ꯄꯤꯌꯣꯔ ꯀꯣꯇꯣꯟ ꯂꯤꯠꯄ ꯅꯨꯡꯉꯥꯏꯅꯤ ꯑꯁꯤꯁꯨ ꯃꯣꯟ ꯂꯥꯎꯏ ꯐꯤꯁꯦ ꯇꯌꯤꯡ ꯂꯥꯎꯔꯒ ꯁꯤꯁꯨ ꯐꯖꯩ ꯅꯧꯁꯨ ꯅꯧꯏ ꯑꯗꯨꯒ ꯑꯩꯅꯅꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯌꯥꯝ ꯃꯣꯟ ꯂꯥꯎꯕꯁꯤꯁꯨ ꯍꯛꯆꯥꯡꯗꯅꯦ ꯑꯩꯈꯣꯏ ꯐꯤ ꯁꯦꯠꯂꯒ ꯈꯟ ꯀꯥꯗꯕ ꯑꯃ ꯇꯧꯗ꯭ꯔꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯈꯜꯂꯒ ꯁꯨꯝ ꯃꯌꯥꯝꯁꯨ ꯁꯨꯝ ꯌꯦꯡꯍꯜꯂꯤ ꯁꯥꯊꯤꯅ ꯑꯩꯈꯣꯏꯒꯤ ꯂꯤꯠꯄ ꯅꯨꯡꯉꯥꯏꯕ ꯐꯤꯗꯨꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯁꯨ ꯐꯖꯩꯀꯣ ꯑꯁꯤꯅ ꯈꯤꯇꯪ ꯃꯤꯛꯁ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯈꯤꯇꯪ ꯐꯜꯇꯛ ꯇꯧꯋꯦꯕ ꯁꯤꯁꯦ ꯑꯗꯣ ꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯑꯩꯅꯦ ꯈꯪꯗꯦ ꯄꯥꯏꯔ ꯈꯟꯖꯥꯟꯅꯔꯤꯕ ꯀꯔꯝꯕ ꯑꯣꯟꯁꯤꯒꯦ ꯍꯥꯏꯅ ꯁꯨꯝ ꯌꯦꯡꯉꯨꯅꯤꯀꯣ ꯐꯖꯩ ꯃꯌꯥꯝ ꯐꯖꯕꯗꯤ ꯂꯣꯏꯅ ꯑꯁꯤꯒꯨꯝꯕꯁꯤꯅꯗꯤ ꯈꯔ ꯑꯩꯈꯣꯏꯗ ꯂꯦꯝꯃꯦꯗꯅ ꯆꯣꯟꯂꯦ ꯃꯃꯥꯡꯒꯤꯗꯣ ꯈꯔ ꯀꯧꯔꯒ ꯈꯤꯇꯪ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯔꯦꯅꯀꯣ ꯃꯌꯥꯝ ꯑꯗꯨꯒꯤꯅꯤꯗ ꯑꯩꯅ ꯍꯟꯗꯣꯛꯀꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯁꯤ ꯁꯨꯝ ꯐꯖꯩ ꯍꯥꯏꯅ ꯁꯨꯝ ꯌꯦꯡꯉꯤꯅꯤ ꯆꯥꯕꯨꯗꯤ ꯆꯥꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯨꯅꯦ ꯃꯃꯜ ꯆꯞ ꯃꯥꯟꯅꯩ ꯁꯤꯁꯨ ꯁꯨꯝ ꯖꯥꯏ ꯁꯦꯠꯅꯤ ꯑꯗꯨꯒ ꯑꯩꯅꯅꯦ ꯑꯁꯤ ꯑꯣꯏꯅ ꯂꯧꯕꯁꯤꯅꯕꯨ ꯂꯦꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯁꯤꯁꯨ ꯁꯨꯝ ꯌꯦꯡꯉꯤꯅꯤ ꯈꯪꯗꯦ ꯃꯌꯥꯝ ꯑꯗꯨꯝ ꯃꯇꯥꯡꯒꯤꯅꯤ ꯑꯗꯨꯝ ꯑꯁꯤꯁꯨ ꯐꯖꯩ ꯑꯃꯗꯨꯁꯨ ꯐꯖꯩ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯀꯨꯏꯅꯅꯦ ꯅꯝꯖꯟꯅ ꯂꯩꯃꯟꯈꯤꯗꯅꯅꯦ ꯑꯩꯅꯅꯦ ꯉꯁꯤꯁꯦ ꯑꯝꯇꯪ ꯁꯦꯝꯗꯣꯛꯍꯧꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯍꯧꯔꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯦꯝ ꯕꯖꯥꯔꯗ ꯆꯪꯉꯛꯑꯃꯤꯅ ꯃꯌꯥꯝ ꯃꯊꯪ ꯀꯩꯀꯩꯅꯣ ꯈꯔ ꯌꯦꯡꯉꯦ ꯑꯗꯣ ꯍꯟꯗꯛ ꯑꯦꯝ ꯕꯖꯥꯔ ꯂꯥꯛꯄꯁꯦ ꯁꯨꯝ ꯐꯤ ꯐꯖꯕ ꯁꯨم ꯂꯩ ꯃꯌꯥꯝ ꯈꯟꯅꯤꯡꯉꯥꯏ ꯑꯗꯨꯝ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯅꯧ ꯑꯩꯅ ꯈꯟꯕꯗ ꯃꯃꯥꯡꯗ ꯂꯥꯛꯄꯗꯩ ꯍꯟꯗꯛꯅꯅꯦ ꯍꯦꯜꯂꯤ ꯑꯗꯨꯒ ꯁꯤꯒꯨꯝꯕꯒꯁꯦ ꯂꯧꯕꯒꯁꯦ ꯂꯧꯅꯤꯡꯗ꯭ꯔꯦꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯆꯥ ꯇꯥꯔꯦꯕ ꯁꯨꯝꯕ ꯐꯤꯁꯦ ꯏꯁꯥꯒ ꯆꯥꯟꯅꯅ ꯁꯦꯠꯄꯅ ꯐꯩ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯊꯣꯏꯕ ꯑꯃꯨꯛ ꯂꯧꯔꯨꯔꯁꯤꯀꯣ ꯃꯌꯥꯝ ꯑꯊꯣꯏꯕ ꯂꯧ ꯆꯠꯂꯤ ꯁ꯭ꯀꯨꯜꯗ ꯃꯣꯏ ꯁ꯭ꯀꯨꯜꯅꯤꯁꯤ ꯁꯦ ꯑꯊꯣꯏꯕ ꯍꯥꯏ ꯈꯨꯡꯒꯥꯎ ꯉꯁꯤ ꯁꯨꯈ꯭ꯔꯦ ꯍꯥꯏꯅ ꯀꯧꯕ ꯍꯣꯏ ꯒꯥꯔꯤ ꯂꯥꯛꯏ ꯀꯥꯔꯁꯤ ꯂꯥꯛꯑꯣ ꯑꯊꯣꯏꯕ ꯅꯪ ꯚꯤꯗꯤꯑꯣꯗ ꯌꯦꯡꯅꯕ ꯑꯪꯀꯧ ꯃꯁꯛ ꯃꯌꯥꯡ ꯈꯔ ꯀꯪꯁꯤꯜꯂꯝꯕ ꯃꯥꯜꯂꯦ ꯑꯊꯣꯏꯕꯁꯦ ꯅꯣꯏ ꯖꯦꯠꯀꯤ ꯃꯈꯗꯥꯏꯁꯦ ꯌꯦꯡꯗꯨ ꯃꯃꯥꯅ ꯀꯦꯔꯤꯁꯤꯒ ꯃꯆꯥꯒꯤ ꯃꯃꯥꯏ ꯃꯅꯥꯛꯒꯤꯁꯤꯒ ꯅꯨꯡꯁꯥꯗ ꯑꯩꯁꯨ ꯎꯔꯦ ꯍꯥꯏꯕ ꯑꯊꯣꯏꯕꯁꯦ ꯌꯨꯝꯗ ꯃꯃꯣ ꯂꯩꯀꯥꯏꯗ
하이브라네. Ai mà làm cho đi copy hả? tumningan po. tumningan po. चला चला Coba sana ba hore. Wah. Ayya. Ya, fajana fa balu. Ya, higru ma chawe handore, hoji handore. Jangna kapoi gense. Ma jadre ma makha kumge na. Ada hoji punga humidu ga chatro bani. Ah, video kapi ni. E kana na sa khoje je umya. Ahan ga tomba da. Hui. Hui. Aina masamne thangat pi mya moi hoji handore ba ko. Mayam higru ma cha handore loisne lore. Punga hum da da mi tara wa wali. Ayah, nuai tini huren deh cik tore mayam. Ayah, tasya nuja ada bisa magi. Gup, tasya ki gup. Higru ma cha yang deh ki bu titi puba. Puna chala roy. Mayum da waina. Marang uninga ga chala ge kai no adi mana khoi masa kau dana ba. Nuai te chaki dore. Tasya to. Ko ma khoi chiga thin dori. Mới chỉ chú cháu đi cao tuông đưa đi che ui bye bye tao bye bye tao nói giả gì xem ui chị à mà mang đi xe xí xài tập phần giờ đi thôi ba bye tài xuyên cô nuông luôn chứ lúc xí la tài xuyên đi bay nị 이거 뭐 잡범 방으로 면